I can I ngarang I Delhi bisi Laibak ama Laibane Laibak amagi Prime Minister ama sang wasak no bodo state amagi chief minister amoina madugi responsibility to salubani state si wathok laikane adugi adagi Delhi dagi monitoring tawrakanda jiribamgi da thoiba thok yamna nungai tabo thok yamna ka henjama thok ebadagi ai jiri gi praja singai live kanoda mobile da live wari sabani wari saraka da moigi ada leiriba awaba nungai tabo thok ai nongni manungda ai lakani aduga ada noigi yum leibam sabam leitriba khotriba tawbi mayam doi DC ne kaina khoi mayam laga phajana ai singani ana haibani mada praja singdun haraujabani madugi ai hayengla hangsila I convenient oiraga ai satke aduna ai singa si ada mayam gi lehori loina sem se ate te adu ai manipur gi thoi beirang ai khoi gi sina lubuni nai halaga lakpane on the way lakpa kan da sumaina ai gi advance convoy team satpadu ambush tore na lakpa ai thase da bani adu hujik ai sala ai si khoi gi driver rumaning da gi pala kan no maru na pale rai khad na hujik maki oina di kitang fari aina sida hining basi state government nahangai koi tawaya ba khara tawraga yam ka henai koi retaliate tawde yaringa ye koi dum bhap tana dana understanding ama lakadra khotkadra ori watai sana bagi lambi su mayam leibani na haidna koi leibani adubu moi gi mawong matau sidi state government pandra baduna so government ama later badung na tawbogi mawong lak pasida ayam thina aingonda yamna nungaite yam line state ki machineries mayam state ki lady port mayam si yam line khan badung na yam na usitha hoi da bagi mawong da karim ka thaina bagi yam toin tawi adu khanga lak pani adu huji khoi government kari tawgada haibadu sabchana anadagi dia koi khara yam sengna hage manipur ge praja singda koi mase ni amani bhap tana rakadra hanjanna rakadra haibi wakhal koi leiram bani adu manipur ge biren gi nata manipur ge chief minister amagi convoy advance party da khud tharak pai be se directly CM da attack torok panena lawe aduna akan mamong da I condemn toy masidai da सरकार लेपकदब कनानो सरकार की मायोक लेगदब कनानो है तो प्रशासन लेपिरो अखोई करिगुम खरा रूल ऑफ लॉ स्टेट सिदा हंजल लखनब नहांगई खरा मयाई की पार्ट दिल तौरगसु अदो होनगनी आई पब्लिक मयाम की सपोर्ट नहीं चले